Ngasi phongkhiba tongan pausi singdagi lokhachaba pau khara update pijari ahanbada maroiba pau Chief Minister Khemchan Amit Shah ga unakhre February kulumdagi matungda anogba minister sing wasak lauraba yai kuki singda 1935 gi quit notice amuk hanna thorang lokhalagani school singda bande mataram sakpa compulsory oihanba yaningde haina phongdoknarakli ko tuna total shutdown lokthokre angang luhongbada chenaba sing sahi ani jail da thamba yai haina James na phongdokre Chief Minister Y. Khemchana Lusingba Anova Lengangna Lamdam Asigi Lambi Thong Amadi drainage system Hena Phangat Handuna Manipur Bu Chaukut Maiki da Puraknaba Miyeng Sangba Haure Haina MLA Arun Kumarna Phongdoragli Jiribam Police Station gi OC in charge Tikendra Pung Nifunipalgi Manungda Jiribam Thadokadabani Haina Herikongi Maikidagi Phongdokre Mathau Tarabadi Nagaland da Laiba Kuki Singi Mathakda quit notice amuk hana chana halakpa yai haina AYO na Phongdoragli India da terror attack chathanaba thorang toramba Pakistan da base tawba terrorist khutpu ama phagatkhre Baltigi misi asina Kuki Jo Singda chathariba mute minei mayek sengna takle haina Kuki Jo Singna Phongdoragli Bosemna Loba High School Living Certificate Examination ngasidagi hauragani aranba thong chathabasing sahi tara jail da thambaga loinana lupa crore ama phawa fine thiengani haina secretary na phongdokre Congress lengak laklaba khaktada shanti purakpa ngamgani naha sing thabak piba ngamgani haina MLA Megha Chandrana phongdokre Israel na Hezbollah gi command center da chathaba attack ta taranithoi sire Trump administration na Iran da attack chathanaba mangjongna warep lokre Adomna Hojik Yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Hauzik pausing amuk sandongna pijari Manipur da komseng lisingani kulumdagi me ahumdagi tangdu leitadaba pibam mayoknaduna lakiba matungda mamang sahi lisingani kun mangagi February 13 da India gi president na Manipur da president rule thamle haina laukthoraki madugi matung anokba lengak semba ngamdana lakraba tungda center gi luchingba singi meeting makada chaliba tha asigi marida Chingjamai Assembly Constituency gi MLA Yumnam Khemchan masagi chahi humpunitoi surababu Manipur gi Chief Minister oina Lok Bhavanda Governor Ajay Kumar Bhalana wasik laukhibani mahakal loinana Nemcha Kipgen amasung Losi Dikobu Deputy Chief Minister oina aduga Govindas Konthokjam amasung Khuraijam Lokelna Minister oina wasak laukhibani Y Khemchan Chief Minister oina wasak lauraba matungda haukiba numit kunni rom asigi mahaki cabinet chawthokpa ngamdana lakhi madugi matung ngarang Union Home Minister Amit Shah amadi BJP gi lusingba kayaga unaduna mahaki cabinet chawthoknaba wat tanakhre ngarang numidang wairam pung manga makhai rom tabada Y Khemchana Thanga Assembly Constituency gi MLA Tongbram Robindro gal loinana Home Minister unanaba chatkhi mifam aduda kana saruk yakibage haiba chapchana khangbadi ngamdri ngasigi mifam aduna Manipur gi hojik leiriba MLA singi marakta kanabu minister ohengedage haiba lepthoklaba yai haina panari center gi pautak matung ina wasak loduna minister oiba yaba miyoi sing adu hojik phawbagi oina phongdorakba leitri Y Khemchan loinana MLA manga wasak laukiba matung wathoriba minister taret kanana oigadage haiba adu athubada khanglaba yai lepthoklaba miyoi sing adu February 12 gi matungda wasak lauraba yai haina panari Churachandpur district ki Thalon Assembly Constituency gi MLA Phungjangin Balte ngarang New Delhi da laikidraba tungda Manipur langangna February 12 fawba numit humni chumna awaba phongdokani haina laukthokkiba laikhrabani madugi matung CM Y Khemchan gi cabinet chawthoklaba yai haina panari Thasigi Tarahumdoida Mobaku ki Kulsingna Char Khorma Public Organization ki Lucingba Singda Hingsa ki Tawdok Sing Chathakiba Adubu Angami Youth Organization na Yaningdaba Makatana Phongdorali Kumja Lising Chamapan Mariputara Mangada Angami gi Lamdamda Leiba Kuki Singda Thokiba Quit Notice Adu Matam Khara Yethoklaga Lehan Kibani Mathau Taraklabadi Amuk Hanna Chana Hanba Yai Haina AYO na Khangalagli AYO gi Cherol Asina Makatana Hai Lising Chamapan Mariputara Tareta Manipur gi Taphau Khuldagi Lakhiba Kuki Singna
angami masasingbu hatkibagi quit one ik notice asi thokibani adubu koki lusingbasingna haijarakpa amadi CPO na hairakpagi matung inna notice adu matam khara chana handana thamkibani July 19 da neji phema da thokkiba hingsa gi thokdokta koki lusingbasingna angami nagagi lusingbasing amadi thodangsingbу ikai khumnagadabani loinana angami nagagi customary lawbu ikai khumnagadabani haiba warep laukibani madugi matung inna quit notice adu thokibani chahi asigi February 16 gi thodok asi moba koki singna chakhorama angami gi lusingbasingda ullakpa Thawong amadi aggression ni haina AYO na lawi Chakorama Youth Organization na February 13 da Moba Village Council na pikiba numit 8 nigi ultimatum adu ikai khumnadaba tarabadi quit notice adu amuk anna chanahangani haina AYO na section wa phungdorakli AYO na Chakorama da thokiba thawdoksing adubu kumna yengsinduna leiri haina su phungdorakli Ministry of Home Affairs Government of India na school singda National Anthem Janagana Mana sakpagi mamangda National Song oiriba Bande Mataram sakadabani haina piriba yathang asi Naga Student Federation na akan mamongda yaningdaba phongdorakre NSF na thokiba statement amada MHA gi directive asina Naga miyamgi historical political amasung culture ga mari lainaba puwari amasung saktam singda mijeng thamde constitutional framework maru oina article 51A gi matangda NSF na khangi school sing asi learning amasung critical throw gi mafam singni masibu nampuda sijinaba yade Bande Mataram asi janagana managi mamangda compulsory oina saktaba yaroi haiba asina Nagagi school singda akanaba chaitheng pire Nagaland Board of Education na protocol asibu compulsory ohenaba circular notification natraga instruction amata thokpiganu NBSE na Naga miyamgi right amasung sensitivity adubu meeting thamgadabani masiga loinana school authority amadi administrator singnasu stakeholder singa wari sanaduna guideline asi implement tawganu haina taksingadabani NSF ki Federating Unit amadi subordinate body pumna maksu makhoigi jurisdiction singda asigumba thabak thong sing asi chanahandanaba akan mamiyeng thamgadabani haina advice tawkhre MLA Bhungjangin Baltigi Thawai Yaudraba Hakchang Delhi dagi porakadaba numit amadi Churachandpur da pangthokadoriba aroiba mathong mangam asigi yenglaga kotuna total shutdown lauthokre amaromda Kuki Students Organization amadi Kuki MP Manipur na MLA Bhungjangin Balte na laikhidabada awaba phongdorakli Committee of Tribal Unity Kotu Information and Publicity Secretary na MLA Bhungjangin Balte na laikhidabaga mari lainana thadorakpa awaba phongdokpagi cherol amada Kangpokpi gi Sada Hills area da laiba Kuki Jopum MLA Bhungjangil Bardena laikidabada thamoisongna awaba phongdorakli kumja lisingani kulhumdoi mi tang ahumdagi thoklakiba irang asida Kuki Jo Kanglupdagi laikidaba miyamgi mihut asi Bhungjangil Bardena oire maram aduna laikhidrabagi mafamda khwaidagi wangba ikai khumnaba utnabagi damak mahaki thawai yaudrba hakchangna Delhi dagi purakpa numit amadi Churachandpur da pangthokadoriba aroiba mathong mangamgi numit asida total shutdown lauthokle haina cherol asina makatana khangalagri amaromda MLA Bhungjangil Bardena laikidabada Kuki Students Organization amadi Kuki NP Manipurna thadorakpa tongan-tonganba cherol singna hai Bhungjangil Bardena laikidaba asi imung manunggi khakta natana pumnamaki mangjabani masi thalon AC pumbagi oina achobo mangjaba amasuni haujik aikoi pungning phathana amadi amata oina laiminaduna Kuki Jo miyamgi apamada thabak tawgadaba luchingba singbu puthoknaba honaminasi laikhidrabagi thawaina ingna chingna leirunaba amadi awaba nanghoriba imung manunggi miyoi singda ahienba pangal pibinaba oirasanu haina cherolsina makhatana phongdorakli Chahi nauriba angang singbu luhongba thingnabagi paikhatlagliba 100th day intensive campaign for child marriage free India gi charuk ama oina nomagi oiba legal awareness ama ngarang Anand Singh Yoga and Natural Care Research Hospital Kakchingda pangthokre District Legal Services Authority Thobal Kha Manipur Yoga and Nature Care Association Kakching amasung Legal Aid Clinic Kakchingna punna khusamnaduna National Legal Services Authority gi meeting makada Manipurda Legal Services Authority Imphal sponsor tawduna pangthokibani thoromaduda saruk yakiba Advocate Nauren James Joint Secretary Kakching District Bar Association na Prohibition of the Child Marriage Act lisingani taruki matangda wangangladuna hai chahi nauriba angang luhongba gi mahutta numit chamani gi campaign asi lebak asi gi mafam kayada pangthokli
ek asina angangsingbu luhongbada nakoinana yauriba miyoi phawba sahi anigi kaisumsangda leiba yabagi cherak phawba yauribani haibasi khangminaba mathau tai haina phongdoki Chief Minister Yumnam Khemchana Luchingba Anongba Lengakna Manipur bu Chawkhatpagi Maikeida Puraknaba Lokhalakpagi Khongthang Oina Lambi Thong amadi drainage system hena phagat hannabagi ahenba mijeng changba haure Delhi da leiriba Chief Minister halaktuna athuba matamda Lengaki Ministry Chawthoklagani karigumba Ministry Chawthoraklabadi Chawkhat Thorangda hena mai onsinba ngamlagani haina Wangkhai Assembly Constituency gi MLA Thangjam Arun Kumarna phongdokhre wafam asi lagliba March 3 dagi hawgod riba Yaksang Sports ka mari lainana Impal East ki soibam laikai Wangkhai khunok da leiriba Citizens Club ki akoibada chathariba lamtu sengbagi thoramga mari lainana MLA Arun Kumar na phongdokhibani Mathau Masakhangdaba Daite Yaudaba Jiribam Police Station ki OC in charge Tikendra Pungnim Punipal ki manungda Jiribam dagi Lokthok Pikho haina Hedikon Jiribam District Council ki President S Sainik Singna Phongdoragli Social media da thadorokpa video amada makna hai ngarang Assam dagi mana masing puduna lakhiba mangari number AS11GC 1318 asi None Police Station ki manung channa tupulda sakhangdaba singna phajinduna thamlaga pochai chingthaduna harassment chathaduna leibadagi ayukta Jiribam Police Station da changduna report pibada mafam adu Jiribam Police Station ki manung chanba nate None Police Station da hayu haiduna daita yaudaba wafam kaya phongdoklaki thong asi Jiribam miyamna yamna pendaba thong ama oiki aduna maram oiduna lamari lainaba singna pungni phunipal gi manungda OC in charge asi Jiribam dagi Lokthok Pikho natragati miyamgi ihok lakani Manipur gi Chief Minister Y Khemchan bosu hiramasi gi matangda meeting changbiyu hainasu makhatana Chief Minister gi pungning singsilagli makhataba oina None Police na gari adu tekta kaidana asoi angam yaudana thadorakare haibagi paw pirakare masigi damaktasu None Police ki authority singbu herikon gi maikeidagi thagatpa phongdorakli India da terror attack chathanaba thorang toramba Pakistan da base tawba Lashkar-e-Taiba amadi Bangladesh ki terror group singna back tawba terror module ama thugaikibuga loinana terrorist nipal phagatkhre makoidagi mobile phone nipan amadi sim card 13 recover tawre hari pawge source asina makatana hai makoi nipal adugi manungda tarukna Tamil Nadu gi Timpur district ta leiba garment Manufacturing unit dagi phagat kibani aduga anina West Bengal dagi phagat kibani pharaba makoi Nepal adugi manungda ayambadi Bangladeshi ngaktani hairi miyoi sing adugi identification gi damak sasinaba Aadhaar card sing pairamki Tamil Nadu dagi pharaba miyoi taruk adu Delhi police ta khuchin nakre official source asina makata na hai terrorist sing aduna Free Kashmir amadi Stop Genocide in Kashmir haina thaba Poster sing metro station sing yauna Delhi amasung Kolkata na singbagi tongan mafam tarada haukiba numit tarani romgi mamangda poster campaign chatharamki pharaba miyo sing adugi mathakta makhataba investigation chathabada makoi sing adu Pakistan amasung Bangladesh ki terrorist organization kayana funding tawduna Lairiba adugumba group singni haiba khangbangam terrorist organizations adu makoina direct oina amadi social media ki khutangda contact tawi security agency singi source ki matung inna Pakistan da base tawba Lashkar-e-Taiba gi kangbu singna Delhi gi Red Fort Chendani Chowk amadi maming leiraba dharma gi mafam kayada bomb pokai hanabagi thorang tawri haiba chapchana khangle terror outfit sing aduna IED sinaduna thorang sing adu chathanaba honaramkibani MLA Bhungjangil Bate gi misi asina Kuki Jo Singda chathariba miyot minei mayek sengna takle MLA asina Kuki Jo Singi damak kathoklamkiba adu kaidongaida kaungomdana adumak laihoragani haina ITLF na thadorokpa chirol amana hairakli chirol asina makata na hai MLA Bhungjangil Bate manung matam chadana laikidabada lop asina awaba phongdorakli MLA Bhungjangil Bate ing kumja lisingani kulhumdoi gi me marida matam aduki Chief Minister Nongthombam Birenga unaruraga halakpada miyamna tamthina phurakibani etek aduda mahaki driver mafam adumaktada laikide thawdok aduda MLA asi tamthina sokpadagi matam sangna layengduna lakhibani MLA asina laikidabada mahaki imung manungna thengnahoriba awabada lup asina saruk yari hairi marak asida mar inpui GSQ Zomi Council amadi Mizo People's Convention na punna thadokpa joint statement amada MLA Bhungjangil Bate na laikidabada
ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ MLA ꯑꯁꯤꯅ ꯂꯩꯈꯤꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯀꯨꯀꯤ ꯖꯣꯁꯁꯤꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟꯒꯤ ꯗꯤꯃꯥꯟꯗꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯇ ꯖꯣꯏꯟꯠ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯅꯕꯁꯨ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯉꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗꯒꯤ ꯃꯥꯔꯆ 12 ꯐꯥꯎꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯟꯇꯔ 164ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯍꯥꯏꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯍꯥꯏꯅ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯕꯣꯁꯦꯝꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯕꯣꯔꯗꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯤꯖꯒꯨꯔꯨꯃꯌꯨꯝ ꯖꯤꯇꯦꯟ ꯂꯥꯜꯅ ꯍꯥꯏ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯁꯦꯟꯇꯔ 100 ꯑꯃꯗꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯅ ꯁꯦꯟꯇꯔ 39ꯗ ꯑꯦꯛꯖꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯃꯍꯩꯔꯣꯏ 53,915ꯅ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥꯃꯆꯥ ꯃꯍꯩꯔꯣꯏ 19,935 ꯑꯃꯗꯤ ꯅꯨꯄꯤꯃꯆꯥ ꯃꯍꯩꯔꯣꯏꯅ 19,950 ꯌꯥꯎꯔꯤ꯫ ꯑꯄꯨꯟꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯃꯍꯩꯔꯣꯏ 9,139, ꯑꯦꯗꯦꯗ ꯁ꯭ꯀꯨꯜꯁꯤꯡꯒꯤ 1,139 ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯃꯍꯩꯔꯣꯏ 18,093 ꯌꯥꯎꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯌꯦꯡꯕꯒꯤ ꯆꯥꯡꯗ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤꯃꯍꯩꯔꯣꯏ 17,793 ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤꯅ 18,367ꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁꯗꯀꯤ ꯃꯍꯩꯔꯣꯏ 392 ꯌꯥꯎꯔꯤ꯫ IDPꯒꯤ 2kunthramathoy ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤꯅꯤ, 164ꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯀꯣꯡꯒ꯭ꯔꯦꯁ ꯂꯩꯉꯥꯛ ꯂꯥꯛꯂꯕ ꯈꯛꯇꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯒꯅꯤ, ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯉꯝꯒꯅꯤ, ꯗꯤꯚꯦꯂꯞꯃꯦꯟꯠꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥꯁꯤꯡ ꯊꯕꯛ ꯄꯤꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ CLP ꯂꯤꯗꯔ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯣꯡꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯌꯥꯏꯔꯤꯄꯣꯛ ꯕꯤꯁꯅꯨ ꯅꯍꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ AICCꯒꯤ ꯑꯣꯕꯖꯥꯔꯚꯔ ꯏꯟꯆꯥꯔꯖ ꯑꯖय ꯀꯨꯃꯥꯔ ꯂꯥꯂꯨ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯃꯥꯏ ꯄꯥꯛꯍꯟꯅꯕꯒꯤꯗꯃꯛ ꯕ꯭ꯂꯣꯛꯀꯤ ꯂꯦꯚꯦꯜꯗꯒꯤ ꯍꯧꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯐꯥꯎꯕ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯍꯧꯈꯤꯕ ꯆꯍꯤ 10 ꯔꯣꯝ ꯑꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯆꯞ ꯆꯥꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯩꯉꯥꯛ ꯄꯥꯏꯗꯕꯗꯒꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯋꯥꯔꯦ, ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯦꯜ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯍꯟꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯆꯪꯏ꯫ ꯃꯅꯤꯄꯨꯔꯗ ꯀꯣꯡꯒ꯭ꯔꯦꯁ ꯂꯩꯉꯥꯛ ꯂꯩꯍꯟꯅꯕ AICCꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯀꯣꯡꯒ꯭ꯔꯦꯁ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯄꯣꯔꯝ ꯀꯌꯥ ꯌꯥꯠꯄꯒꯤ ꯊꯧꯔꯝ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯣꯡꯄꯣꯛ ꯊꯪꯕ ꯂꯦꯕꯥꯅꯟꯗ ꯂꯩꯕ ꯍꯦꯖꯕꯣꯂꯥꯒꯤ ꯀꯃꯥꯟꯗ ꯁꯦꯟꯇꯔꯗ ꯏꯖꯔꯦꯜꯅ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ 12 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ 50 ꯔꯣꯝ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯦ꯫ ꯂꯦꯕꯥꯅꯤꯖ ꯑꯣꯊꯣꯔꯤꯇꯤꯖꯀꯤ ꯋꯥꯔꯣꯜ ꯄꯜꯂꯗꯨꯅ ꯇꯥꯏꯝꯁ ꯑꯣꯐ ꯏꯖꯔꯦꯜꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯏꯖꯔꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯈꯥ ꯊꯪꯕ ꯂꯦꯕꯥꯅꯟꯗ ꯍꯃꯥꯁꯀꯤ ꯀꯦꯝꯞꯁꯤꯡꯗ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯈꯤ꯫ ꯀꯨꯝꯖꯥ 2024 ꯅꯕꯦꯝꯕꯔ ꯊꯥꯗ ꯏꯖꯔꯦꯜꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯌꯨꯑꯦꯁꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯂꯦꯕꯥꯅꯟꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯏꯔꯥꯟꯗ ꯃꯊꯪ ꯆꯌꯣꯜꯗ ꯌꯨꯑꯦꯁ ꯃꯤꯂꯤꯇꯔꯤꯅ ꯏꯔꯥꯟꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕꯒꯤ ꯃꯇꯥꯡꯗ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯅ CIAꯒꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯝꯕ ꯖꯣꯟ ꯀꯦꯔꯤꯀꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯏꯔꯥꯟꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯣꯟ ꯀꯦꯔꯤꯀꯣꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯍꯥꯏ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯇ ꯗ꯭ꯌꯨꯇꯤ ꯇꯧꯕ CIAꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯀꯥꯕ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯌꯨꯑꯦꯁ ꯃꯤꯂꯤꯇꯔꯤꯅ ꯏꯔꯥꯟꯗ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯕ ꯌꯥꯏ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯗꯤ ꯏꯔꯥꯟꯗ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯝ ꯄꯤꯕ ꯂꯩꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯌꯨꯑꯦꯁꯅ ꯂꯧꯈꯠꯂꯛꯄ ꯂꯥꯜꯒꯤ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯝ ꯄꯤꯈꯤꯕꯅꯤ꯫ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯒꯤ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯦꯞꯅꯕ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯝ ꯄꯤꯈꯤꯕꯅꯤ, ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯨꯔꯦꯅꯤꯌꯝ ꯏꯟꯆꯤꯔꯤꯆꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯦꯞꯅꯕ ꯑꯃꯗꯤ ꯍꯃꯥꯁ, ꯍꯦꯖꯕꯣꯂꯥ ꯑꯃꯗꯤ ꯍꯨꯇꯤꯅꯆꯤꯡꯕ ꯃꯤꯗꯜ ꯏꯁꯇ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯈꯨꯗꯛꯇꯒꯤ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤ꯫ ꯇ꯭ꯔꯝꯞꯅ ꯂꯥꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯔꯤꯀꯣꯅ ꯍꯥꯏꯈꯤ ꯂꯣꯠꯅ ꯄꯥꯏꯈꯠꯂꯛꯄ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗꯕꯒꯤ ꯋꯥꯈꯜꯂꯣꯟ ꯇ꯭ꯔꯝꯞꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯝ ꯄꯤꯈꯤꯕꯅꯤ꯫ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯏꯔꯥꯟꯗ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯂꯧꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫